ꯃꯩꯔꯥꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯖꯦꯝꯁ ꯈꯨꯝꯃꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯒꯨꯝꯕꯅꯦ, ꯑꯩꯅ ꯍꯛꯆꯥꯡꯅꯤ, ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ? ꯃꯩꯔꯥꯕ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯅꯍꯥꯛꯀꯤ ꯅꯆꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯏꯇꯥꯎ? ꯖꯦꯝꯁ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯂꯒꯅꯨ꯫ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ, ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯏꯇꯥꯎ꯫ ꯃꯩꯔꯥꯕ, ꯍꯥꯠꯀꯅꯤ, ꯑꯩꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯠꯀꯅꯤ, ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯊꯣꯏꯕꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ, ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯄ꯫ ꯖꯦꯝꯁ, ꯊꯣꯏꯕꯤꯅ ꯅꯍꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯏꯇꯥꯎ꯫ ꯑꯩꯒꯤ ꯏꯆꯜꯅꯤ ꯈꯟꯅ ꯅꯪꯅ ꯇꯥꯗꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯂꯤ ꯃꯩꯔꯥꯕ꯫ ꯏꯇꯥꯎ, ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯅꯪ ꯀꯞꯀꯅꯨꯋꯣ, ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯂꯤꯂꯤꯅ ꯅꯪꯒꯤ ꯅꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯍꯜꯂꯛꯀꯅꯨ ꯍꯥꯏꯈꯤꯕꯗꯣ? ꯖꯦꯝꯁ, ꯑꯩ ꯀꯞꯄꯔꯣꯏ ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯑꯩ ꯀꯞꯄꯔꯣꯏꯒꯦ ꯏꯇꯥꯎ꯫ ꯖꯦꯝꯁ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯍꯥꯛ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯣꯏꯕꯤꯗ ꯍꯥꯏꯗꯕꯅꯤ ꯏꯇꯥꯎ, ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛ꯫ ꯃꯩꯔꯥꯕ, ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯌꯦ, ꯑꯩ ꯌꯨ ꯊꯛꯀꯦ ꯏꯇꯥꯎ꯫ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯌꯨ ꯊꯛꯀꯅꯨ, ꯅꯍꯥꯛꯀꯤ ꯂꯤꯂꯤꯅꯁꯨ ꯌꯥꯗꯕ ꯅꯠꯇ꯭ꯔꯥ? ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯩꯅꯥ ꯐꯪꯂꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ? ꯃꯩꯔꯥꯕ, ꯏꯇꯥꯎ, ꯀꯣꯟꯁꯤꯟꯖꯩ ꯖꯦꯝꯁꯄꯨ, ꯑꯩ ꯊꯛꯂꯔꯣꯏꯌꯦ꯫ ꯁꯦ, ꯂꯤꯂꯤꯒꯤ ꯀꯦꯁꯀꯤ ꯐꯥꯏꯜ ꯌꯧꯔꯛꯂꯕꯅꯤ, ꯅꯍꯥꯛꯅ ꯁꯤꯟꯅꯔꯣ ꯅꯪꯒꯤ ꯅꯈꯥ ꯇꯥꯕ ꯃꯤꯉꯩꯗ꯫ ꯃꯩꯔꯥꯕ ꯐꯥꯏꯜ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ꯫ ꯀꯔꯤ, ꯑꯩꯒꯤ ꯂꯤꯂꯤꯒꯤ ꯀꯦꯁꯀꯤ ꯐꯥꯏꯜ? ꯑꯇꯩꯗ ꯁꯤꯟꯅꯒꯗꯕ? ꯑꯩ ꯏꯁꯥꯃꯛꯅ ꯄꯥꯏꯒꯅꯤ, ꯑꯩ ꯏꯁꯥꯃꯛꯅ ꯊꯤꯒꯠꯀꯅꯤ, ꯑꯩ ꯑꯇꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯖꯦꯝꯁ, ꯏꯇꯥꯎ, ꯅꯪꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯑꯣꯐꯤꯁꯔ ꯑꯃꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯏꯇꯥꯎ? ꯃꯩꯔꯥꯕ, ꯑꯩ ꯊꯕꯛꯀꯤ ꯗꯔꯀꯥꯔ ꯂꯩꯇꯦ, ꯑꯩꯅ ꯋꯥꯁꯛꯂꯤ, ꯑꯩꯒꯤ ꯂꯤꯂꯤꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯖꯦꯝꯁ ꯀꯩꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯣꯏꯕꯤ ꯃꯥꯔꯀꯦꯇꯤꯡ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯃꯀꯣꯛ ꯉꯥꯎꯔꯛꯈꯤ꯫ ꯊꯣꯏꯕꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯎꯕ ꯐꯔꯛꯈꯤ꯫ ꯊꯣꯏꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯃꯩꯇꯩ ꯃꯆꯥ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃ ꯇꯥꯔꯝꯈꯤ꯫ ꯊꯣꯏꯕꯤꯅ, ꯗꯣꯛꯇꯔ, ꯑꯩꯒꯤꯁꯤꯕꯨ? ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩ ꯋꯥꯐꯝꯁꯦ ꯅꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯅꯤ ꯗꯣꯛꯇꯔ, ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯍꯦꯛꯇ꯫ ꯁꯣꯝꯒꯤ ꯊꯕꯥꯛ ꯍꯥꯔꯠ ꯑꯁꯦ ꯁꯣꯛꯆꯤꯜꯂꯦ, ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯅ, ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ ꯍꯦꯛꯇ꯫ ꯑꯉꯥꯡ ꯎꯅꯕ ꯌꯥꯔꯔꯣꯏ, ꯍꯦꯛ ꯎꯅꯕꯗ ꯁꯣꯝꯒꯤ ꯄꯨꯟꯁꯤ ꯈꯪꯉꯨꯊꯛꯇ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨꯀꯣ ꯏꯕꯦꯝꯃ꯫ ꯊꯣꯏꯕꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯪꯗꯨꯅ ꯂꯩꯔꯤ, ꯈꯥꯝꯕ ꯉꯝꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯥꯏꯔꯛꯏ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯁꯤ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ, ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ, ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯀꯛꯄ ꯉꯝꯗꯦꯗꯣ꯫ ꯊꯣꯏꯕꯤ ꯇꯞꯅ ꯇꯞꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯥꯎꯕ, ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯎꯀꯣ ꯃꯃꯥ, ꯑꯩ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯅꯦ꯫ ꯃꯥꯅꯕꯨ ꯄꯥꯝꯂꯕ ꯇꯧꯅꯤꯡꯕ ꯇꯧꯍꯜꯂꯨ, ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ꯫ ꯑꯩꯒꯤ ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ, ꯍꯦ ꯏꯁꯣꯔ, ꯀꯔꯤ ꯂꯤꯂꯥꯅꯣ ꯑꯩꯒꯤ ꯏꯐꯝ ꯁꯥꯟꯅꯔꯤꯕ ꯅꯍꯥꯛꯁꯦ? ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯕꯕꯥ꯫ ꯄꯨꯔꯅꯤꯃꯥ ꯀꯞꯂꯤ꯫ ꯀꯞꯄ ꯃꯈꯣꯟ ꯇꯥꯕꯗ ꯊꯣꯏꯕꯤ ꯆꯦꯟꯁꯤꯟꯖꯩ꯫ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ ꯏꯃꯥ, ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯕꯗꯤ? ꯄꯨꯔꯅꯤꯃꯥ ꯊꯣꯏꯕꯤꯕꯨ ꯆꯤꯆꯦ ꯀꯣꯟꯁꯤꯟꯖꯩ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪ ꯏꯃꯥꯗꯒꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯞꯅ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ꯫ ꯊꯣꯏꯕꯤ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯆꯠꯅ ꯆꯠꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯀꯞꯂꯤ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯂꯤ꯫ ꯑꯩꯒꯤ ꯗꯗꯥ ꯃꯩꯔꯥꯕ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯊꯨꯡꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫
ꯑꯩꯅ ꯗꯗꯥ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ, ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯙꯤꯀꯥꯔ ꯂꯩꯇ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯦꯟꯗ꯭ꯔꯕ ꯑꯩꯅ ꯗꯥꯒꯤ ꯁꯦꯕꯥ ꯀꯔꯝꯅ ꯇꯧꯖꯒꯅꯤ? ꯑꯩ ꯆꯠꯂꯅꯤ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯑꯩꯒꯨꯝꯕꯗꯤ ꯆꯥꯝꯃ ꯐꯪꯉꯛꯄ ꯌꯥꯏ꯫ ꯂꯤꯂꯤꯒꯤ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯗꯗꯥꯅ ꯑꯩꯒꯤ ꯑꯃꯨꯛ ꯆꯩꯅꯥ ꯈꯥꯡꯒꯗꯧꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯊꯣꯏꯕꯤ ꯀꯞꯂꯤ꯫ ꯑꯩ ꯍꯜꯂꯒꯦ ꯑꯩꯒꯤ ꯌꯨꯝꯗ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯗꯗꯥꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯀꯔꯤꯅꯣ? ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯦ ꯈꯜꯂꯣ, ꯑꯩꯒꯤ ꯗꯗꯥꯗ ꯋꯥꯒꯗꯕꯗꯣ ꯑꯩ ꯎꯔꯦ꯫ ꯑꯁꯨꯝꯅ ꯌꯨꯝ ꯌꯧꯔꯛꯂꯦ ꯊꯣꯏꯕꯤ꯫ ꯖꯦꯝꯁ, ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯊꯣꯏꯕꯤ? ꯊꯣꯏꯕꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ, ꯗꯥ, ꯑꯩ ꯉꯁꯤꯃꯛ ꯌꯨꯝꯗ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯛ ꯊꯨꯅ ꯀꯩꯗꯧꯔꯒꯦ? ꯗꯗꯥ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ, ꯑꯗꯨꯅ ꯆꯠꯂꯒꯦ ꯇꯧꯕꯅꯦ꯫ ꯊꯨꯅ ꯂꯥꯛꯎꯀꯣ, ꯅꯍꯥꯛꯅ ꯅꯪꯒꯤ ꯗꯥ ꯃꯩꯔꯥꯕꯒꯤ ꯃꯤꯅꯣꯛ ꯍꯟꯖꯤꯟꯍꯟꯕꯤꯌꯨꯀꯣ ꯊꯣꯏꯕꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯖꯔꯤ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯌꯥꯝ ꯇꯞꯅ ꯃꯩꯔꯥꯕꯕꯨ ꯀꯧꯔꯛꯏ꯫ ꯗꯗꯥ꯫ ꯃꯩꯔꯥꯕ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯗꯗꯥ, ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯌꯦ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯅꯔꯁꯦ꯫ ꯑꯩ ꯗꯗꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯩꯔꯥꯕ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ ꯊꯣꯏꯕꯤꯕꯨ, ꯊꯃꯣꯏꯗ ꯈꯔꯗꯤ ꯐꯥꯎꯖꯩ꯫ ꯍꯣꯏ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯃꯩꯔꯥꯕꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯗꯗꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯑꯩ ꯂꯥꯛꯀꯦ ꯑꯃꯨꯛ꯫ ꯀꯞꯇꯨꯅ ꯆꯦꯟꯊꯣꯛꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯖꯦꯝꯁ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯕꯤꯕꯨ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯔꯛ ꯊꯠꯆꯔꯒ ꯈꯪꯍꯟꯖꯕ ꯑꯃꯅ, ꯁꯤꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯃꯌꯨꯝꯗꯒꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯄꯨꯟꯁꯤꯕꯒꯤ ꯈꯨꯡꯒꯪꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯛꯈꯤ꯫ ꯅꯣꯡꯃ ꯄꯨꯡꯊꯣꯜ ꯇꯦꯛꯇꯨꯅ ꯇꯥꯕ ꯑꯗꯣ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ, ꯏꯄꯤꯁꯣꯗ ꯅꯝꯕꯔ 1ꯗ ꯌꯥꯎꯈꯤꯕꯅꯦ꯫ ꯃꯌꯥꯝ ꯏꯄꯤꯁꯣꯗ 1 ꯇꯥꯗꯕ ꯌꯥꯎꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯂꯤꯡꯛ ꯍꯥꯞꯆꯕꯅꯦ, ꯃꯌꯥꯝ ꯑꯗꯨꯗ ꯆꯪꯉꯒ ꯇꯥꯕꯤꯌꯣ꯫ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯖꯔꯛꯑꯒꯦ꯫ ꯔꯣꯖꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯗꯗꯥ, ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯔꯣꯖꯤꯁꯨ ꯋꯥꯔꯤ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯖꯔꯦ, ꯃꯁꯥ ꯑꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯗꯗꯥ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯗꯥꯏꯔꯤ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ꯫ ꯊꯣꯏꯕꯤꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯈꯟꯖꯕ ꯑꯗꯨ ꯈꯪꯍꯟꯒꯅꯤꯌꯦ꯫ ꯔꯣꯖꯤ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ꯫ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯃꯌꯥꯝ ꯊꯧꯖꯤꯜꯂꯛꯏ ꯄꯨꯂꯤꯁꯀꯤ꯫ ꯔꯣꯖꯤ ꯉꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ, ꯖꯣꯏ ꯂꯩꯕ꯭ꯔꯥ ꯏꯕꯦꯝꯃ? ꯄꯥꯕꯨꯡꯗꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯅꯥ ꯂꯩ ꯏꯃꯨꯡꯁꯤꯗꯤ? ꯍꯣꯁꯇꯦꯜꯅꯦ, ꯃꯤ ꯑꯇꯩꯁꯨ ꯂꯩ, ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯃꯆꯥꯗꯤ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯂꯩꯔꯒꯗꯤ꯫ ꯍꯣꯏ ꯌꯥꯅꯤ꯫ ꯔꯣꯖꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯤꯔꯤ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯔꯣꯖꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯊꯛꯇꯒꯤ ꯈꯨꯝꯃꯛꯏ꯫ ꯁꯤꯗ ꯂꯩ, ꯀꯩꯗꯧꯔꯒꯦ? ꯗꯥ, ꯃꯤ ꯂꯥꯛꯏꯌꯦ, ꯃꯈꯥꯗ ꯑꯃꯨꯛꯇ ꯀꯨꯝꯊꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯀꯨꯝꯊꯔꯛꯑꯒꯦ꯫ ꯃꯩꯔꯥꯕ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯀꯩ ꯇꯥꯟꯅꯕꯤꯒꯗꯕ? ꯄꯨꯂꯤꯁ ꯑꯗꯨꯅ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ꯫ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯅ ꯖꯣꯏꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ, ꯂꯥꯛꯇꯦ꯫ ꯀꯩ ꯃꯇꯥꯡꯒꯤ? ꯐꯝꯕꯤꯌꯨ ꯌꯥꯅꯤ꯫ ꯄꯨꯂꯤꯁ ꯑꯗꯣ ꯐꯝꯊꯩ ꯆꯧꯀ꯭ꯔꯤꯗ꯫ ꯀꯩ ꯇꯥꯟꯅꯁꯤꯒꯦ? ꯍꯦꯛꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯣ꯫ ꯄꯨꯂꯤꯁ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯥꯋꯣꯜꯂꯨꯞ ꯑꯃꯒꯤ ꯃꯤ ꯑꯃ ꯐꯥꯖꯕ, ꯑꯗꯨꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯖꯣꯏꯕꯨ ꯂꯧꯈꯠꯄ ꯂꯥꯛꯆꯕꯅꯤ꯫ ꯃꯩꯔꯥꯕ, ꯋꯥꯠ? ꯃꯗꯨꯒ ꯑꯩꯈꯣꯏꯒ ꯀꯃꯥꯏꯅ ꯃꯔꯤ ꯂꯩꯅꯒꯅꯤ? ꯑꯩꯒꯤ ꯏꯄꯥꯗꯣ ꯃꯇꯝ ꯑꯃꯒꯤ ꯗꯨꯁ ꯑꯐꯕ ꯑꯃꯅꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯆꯤꯡꯅꯕ ꯂꯩꯗꯨꯅ ꯂꯥꯛꯆꯕꯅꯤ, ꯑꯩꯈꯣꯏ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯖꯈꯤꯗꯦꯅ, ꯁꯧꯒꯠꯄꯤꯈꯤꯅꯨ꯫ ꯃꯩꯔꯥꯕ, ꯌꯥꯅꯤ, ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯆꯔꯒꯦ ꯑꯩꯒꯤ ꯕꯕꯥꯒ ꯂꯣꯏꯅꯅ꯫
Yarani lengbigiba. Pulis aduna numit manganigi matam pizari si manungda lakpiyo. Pulis mayam ado chatki. Mairaba phamduna wakal khanduna leiri. Mairaba sor sangna kamthoi. Pulis yamle mafam asida lakliba. Aigi bababu station da lakanaba kari jingnabagi. Aigi bababu. Nate. Aigi baba lamdam asigi just amani adumna khakdawramloi. Madumakpo ai thigatabadi yade babagi maram. Mairaba changge tawi imungda. Rosie dada amta. Mairaba kaidaurai chala. Rosie peri tauraga dagi dairi oiraba male. Kanagi dairi? Rosie pirang sintherai satai thui Mairaba ukhini matagum. Chithuibigi dairi oiraba male. Thuibi ha kadai? Mairaba dairi adu taplai Rosie makhutagi. Rosie kaptuna magi katamna chenki. Mairaba kaidaure asi angangsina kaplibasina mahak dairi si pabagi kaplibasala. Mairaba dairi adu paiduna changki. Somdana Purnima. Purnima icha thoibida lakteda. Aidi uning bana yadre khaurangli. Chauba ai ngasidi wa ama haige Purnima. Purnima icha lakpa numit asida yamna mood off oiriba dubo kaidaurage moi baba. Chauba aina lot khraba yes ama aigi ichal nupi gi damak. Ijal nupi haibadi ina khunbigiro. Hoi yes ama lot khibani madu kaidaurage moi baba hayudana adu chingnaba leitana. Nahaki nachanupina yes adu yamna interest leina hauzik mahakna case adu recase tawrakli. Adubu kaidaurage moi baba nakhoida tawdrabasu mahaki manena mapuroiba leitana hingbado uba pamdrabadi case ado tawganu hayo. Chauba yam nungaitana hairamlaga changki imungda. Case tuga kari mari leinaba hairiba asina. Kande aigi cha thoibi lakpabu nungaina dum leithoke. Ngahaki matung thoibi gate thilai. Purnima chenthoki gate romda. Lae mama lae icha thoibi. Purnima gate hangi. Aigi icha lae dana as kaya da phazaraba dress ka set pasidia. Thoibi mama bu konchinjai nungsina mama gi khasaida chupiri. Nungsibana aigi imase. Chango lao chaka sadribane ichaga sagena. Ho ima. Asumna makhoi ani changminarei. Kitchen phamduna makhoi chak chari. Asumna makhoi ani changminarei. Kitchen phamduna makhoi chak chari. Thoibi mapabu yengsei. Chauba chak to sade khotuna lei chakta. Kaidaure baba chak to khotuna leiradi. Icha tombi ipana haiba ilo. Case ado nahakna paiba yaroi. Maduna pagi mayok nine. Baba aina su yamna painingna paikhiba case ni masisu. Nangna aduk yamna interest lawriba duna karigino. Leine yamna leine baba. Chauba makhadarei. Aina yade hairabadi yade. Hawatuna khut hamjilamlaga chatki. Thoibi mapana wakana nganglaktabana mahak mapungning nusiduna kablai. Purnima ihe kaidaurage babana sum nungaitadana tawrini se. To ima case asigi marumda wari kya leiri. Ina khunbana khulingba lamdam oheliba se khakyaro yeidi. Kaptuna mamada konchinjai. Purnima machana kappa ubada masa ado sauninglami. Adubu machabu themjinjari. Thoibi magikada kapchari. Haukraba punchi kaya ningsinglai. Thoibi mami pangthorakpada punsi bana magi machinbalda kambado ubada maha khangpre khangi. Matang ase pungthondagi tiaga takhibaduni. Mayamna wari si gyan tadre
ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯕꯗꯨꯗ ꯈꯔ ꯁꯝꯖꯤꯟꯖꯅꯕ ꯍꯣꯠꯅꯖꯕꯅꯤ. ꯃꯌꯥꯝꯅ ꯁꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ. ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯃꯌꯥꯝ. ꯊꯣꯏꯕꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯩꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ. ꯀꯌꯥꯗ ꯃꯁꯛ ꯃꯥꯟꯅꯈ꯭ꯔꯕꯅꯣ ꯃꯍꯥꯛꯀ. ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯥꯖꯅ ꯆꯠꯈꯤꯕꯗꯨ ꯏꯟꯅꯗꯨꯅ ꯆꯠꯂꯤ. ꯃꯌꯨꯝ ꯈꯪꯂꯦ ꯊꯣꯏꯕꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯉꯩꯗ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯥꯖꯒꯤ ꯃꯔꯝꯗ ꯍꯪꯂꯕ ꯇꯨꯡꯗ ꯄꯨꯟꯁꯤꯕꯕꯨ ꯁꯦꯝꯕꯤꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯦ ꯊꯣꯏꯕꯤ. ꯗꯥ ꯃꯩꯔꯥꯕ, ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯃꯟꯅꯕ ꯑꯩ ꯁꯤꯜꯂꯦ. ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯛꯂꯦ. ꯀꯥꯎꯕ ꯇꯝꯃꯅꯕ ꯅꯍꯥꯛꯄꯨ. ꯑꯗꯨꯕꯨ ꯗꯗꯥ, ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯀꯣ. ꯄꯨꯟꯁꯤꯕꯁꯦ ꯌꯥꯝ ꯂꯥꯏꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯗꯨꯅ ꯑꯩ ꯃꯥꯕꯨꯗꯤ ꯁꯦꯝꯕꯤꯒꯦ ꯃꯇꯤꯛ ꯆꯥꯅꯅꯕ ꯍꯥꯏꯅ ꯈꯜꯂꯦ. ꯃꯗꯨꯅ ꯃꯍꯩ ꯌꯥꯜꯂꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ. ꯊꯣꯏꯕꯤꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯩ ꯄꯨꯟꯁꯤꯕꯕꯨ. ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯣꯏꯕꯤ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯂꯦ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ. ꯁꯤꯔꯦ ꯍꯥꯏꯅ ꯇꯥꯈꯤ. ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯔꯤ. ꯇꯥꯂꯛ ꯑꯗꯨꯗ ꯃꯪꯒꯣꯟꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯤ ꯑꯃꯅ ꯂꯥꯎꯔꯛꯏ. ꯊꯣꯏꯕꯤ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯅꯤꯅꯦ, ꯀꯩꯗꯧꯔꯒꯦ? ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯄꯨꯟꯁꯤꯕꯒꯤ ꯀꯦꯁ ꯑꯃꯗꯤ ꯕꯦꯝꯒꯤ ꯀꯦꯁꯁꯨ ꯇꯧꯏ ꯍꯥꯏꯔꯤꯕꯗꯤ? ꯅꯤꯅꯦ, ꯃꯤꯅ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯌꯥꯗꯦ. ꯃꯈꯣꯏ ꯂꯥꯜꯂꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯏꯅꯥꯈꯨꯟꯕꯤ, ꯑꯩꯗꯤꯅꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨꯅꯦ ꯊꯨꯅ ꯀꯦꯁꯇꯨ ꯀꯛꯎ. ꯅꯍꯥꯛꯀ ꯌꯥꯅꯅꯕ ꯁꯤꯜꯂꯣ. ꯃꯗꯨ ꯑꯩꯈꯣꯏꯗ ꯁꯣꯜꯂꯛꯀꯅꯤ. ꯑꯩꯅ ꯋꯥꯅ ꯍꯤꯡꯕꯗꯨꯔꯣ ꯅꯍꯥꯛꯅ ꯄꯥꯝꯃꯤꯕꯁꯦ? ꯅꯤꯅꯦ. ꯄꯨꯔꯅꯤꯃꯥ ꯊꯣꯛꯂꯛꯏ. ꯀꯩꯅꯣ ꯍꯦꯛꯇ ꯂꯥꯛꯑꯒ ꯂꯥꯎꯕꯤꯔꯤꯗꯨꯕꯣ? ꯈꯔ ꯇꯞꯅ ꯍꯥꯏꯕꯤꯌꯣ. ꯑꯉꯥꯡꯅꯦ ꯃꯔꯥꯏꯅ ꯌꯥꯖꯔꯛꯁꯅꯤ. ꯅꯪꯅ ꯏꯟꯁꯤꯟꯗꯨꯅ ꯀꯦꯁꯇꯨ ꯇꯧꯍꯜꯂꯤꯕ꯭ꯔꯣ? ꯃꯦꯟꯃꯥꯟ ꯇꯥꯗꯕ, ꯈꯨꯃꯤꯠ ꯈꯨꯗꯥꯡ, ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯦꯁ ꯃꯥꯅ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯅ ꯂꯧꯔꯤꯕꯗꯣ. ꯋꯥ ꯉꯥꯡꯕꯗꯅꯦ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨ. ꯋꯥꯗꯣ ꯑꯩ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯅꯤꯡꯗꯦ. ꯉꯥꯡꯈ꯭ꯔꯤꯕ ꯋꯥꯗꯨ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯔ ꯈꯟꯊꯕꯤꯌꯨ. ꯑꯩꯗꯤꯅꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯅꯄꯥꯛ ꯇꯥꯅꯔꯛꯀꯅꯤ ꯁꯤꯗ ꯁꯨꯝ ꯇꯧꯁꯤꯜꯂꯛꯑꯕꯗꯤ. ꯄꯨꯔꯅꯤꯃꯥ ꯌꯥꯝ ꯁꯥꯎꯔꯦ. ꯑꯩꯒꯤ ꯋꯥꯁꯨ ꯈꯪꯗꯦ. ꯑꯩꯅ ꯍꯥꯏꯒꯗꯕꯕꯨ ꯑꯗꯨꯝꯅ ꯍꯩꯔꯕꯗꯤꯅꯦ ꯃꯃꯥ ꯑꯩꯁꯨ ꯀꯦꯁ ꯑꯗꯣ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯔꯛꯀꯅꯤ. ꯀꯩꯗꯧꯗꯣꯏꯅꯣ? ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯃꯤ ꯂꯩꯕꯅꯦ. ꯏꯅꯥꯈꯨꯟꯕꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ. ꯍꯦꯛꯇ ꯁꯤꯡꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯆꯥꯎꯕ ꯇꯟꯖꯥ ꯑꯗꯨꯗ ꯀꯩꯗꯧꯅꯔꯦ? ꯉꯥꯡꯅꯔꯤꯕ ꯑꯁꯤꯅ? ꯍꯦꯛꯇ ꯂꯥꯎꯅꯔꯛꯏꯕ ꯑꯁꯤꯕꯣ? ꯏꯅꯥꯈꯨꯟꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯎꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯎ ꯆꯥꯎꯕ. ꯅꯍꯥꯛꯁꯨ ꯌꯥꯎꯔꯛꯀꯅꯤ. ꯀꯦꯁ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯈꯤꯅꯅꯕ ꯍꯣꯠꯅꯧ. ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ. ꯊꯣꯏꯕꯤ ꯃꯔꯛ ꯊꯠꯅ, ꯑꯩꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯅꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯦꯝꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯍꯥꯠꯄꯒꯤ ꯀꯦꯁ ꯑꯩꯅ ꯄꯥꯏꯖꯔꯤ. ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯦꯞꯀꯅꯤ. ꯄꯨꯔꯅꯤꯃꯥ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯈꯔ ꯀꯟꯈꯠꯂꯞ ꯇꯧꯅ, ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯏꯆꯥꯅ ꯍꯥꯏꯕ. ꯄꯨꯂꯤꯁ ꯑꯣꯏꯔꯕꯗꯤ ꯈꯔ ꯀꯠꯊꯣꯛꯀꯗꯕꯅꯤ. ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯁꯤꯗꯅꯦ ꯁꯪꯒ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯌꯦꯡꯂꯣꯏꯗꯕꯅꯤꯀꯣ. ꯏꯃꯥ, ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ. ꯏꯅꯥꯈꯨꯟꯕꯤ, ꯆꯥꯎꯕ, ꯅꯪꯅ ꯈꯪꯉ ꯇꯧ. ꯅꯁꯦꯟꯗꯣ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ. ꯅꯪ ꯅꯁꯥ ꯈꯪꯉ ꯇꯧꯀꯣ. ꯏꯅꯥꯈꯨꯟꯕꯤ ꯁꯥꯎꯅ ꯊꯣꯛꯈꯤ. ꯄꯨꯔꯅꯤꯃꯥ ꯆꯥꯎꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯆꯥꯒꯤ ꯐꯤꯕꯝꯁꯦ ꯈꯪꯉ ꯇꯧꯀꯣ ꯃꯣꯏ ꯕꯕꯥ. ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ. ꯆꯥꯎꯕ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯁꯤꯗ? ꯑꯩꯁꯨ ꯈꯣꯡꯐꯝ ꯂꯥꯜꯂꯨꯔꯦ ꯊꯥꯡꯕꯗ. ꯆꯥꯎꯕ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯞꯂꯤ. ꯄꯨꯔꯅꯤꯃꯥꯁꯨ ꯀꯞꯇꯨꯅ ꯆꯤꯟꯁꯤꯟꯈꯤ.